ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯃꯨꯛ ꯂꯧꯕꯤꯔꯁꯤ ꯇꯝꯐꯥꯂꯩꯃ ꯃꯥꯄꯜ ꯁꯨꯕ ꯇꯥꯡꯀꯛ꯫ ꯁꯤꯂꯥ ꯐꯤ ꯊꯨꯞꯅ ꯊꯨꯞꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ? ꯂꯤꯂꯤ ꯐꯤ ꯑꯁꯨꯕ ꯄꯨꯁꯤꯜꯂꯛꯂꯒ ꯆꯪꯉꯛꯏ꯫ ꯃꯥ ꯀꯩꯗꯧꯔꯒꯦ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯤꯗꯨꯅ? ꯅꯅꯥꯎ ꯅꯨꯄꯤꯗꯨꯒꯤ ꯋꯥꯅꯤ ꯑꯁꯨꯛ ꯊꯦꯡꯂ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯦ꯫ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯈꯤꯕꯕꯨ ꯀꯩꯅꯣ ꯃꯥꯏ ꯂꯥꯛꯆꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯄꯥꯈꯠꯀꯟꯈꯤꯕꯁꯤꯅ꯫ ꯍꯩ ꯅꯅꯥꯎ ꯅꯨꯄꯤꯗꯨ ꯂꯩꯁꯥꯕꯤꯅꯤꯅꯦꯍꯦ, ꯀꯗꯥꯏ ꯐꯣꯟꯗꯣ ꯑꯝꯇ ꯇꯧꯔꯒ ꯍꯪꯉꯨ꯫ ꯉꯜꯂꯤ ꯀꯩꯅꯣ ꯀꯣꯛ ꯂꯥꯛꯆꯅꯤ꯫ ꯁꯣꯝꯗꯅ ꯉꯥꯟꯕꯅ ꯇꯝꯐꯥ ꯂꯥꯛꯄ ꯂꯝꯕꯤꯗ ꯉꯥꯏꯗꯨꯅ ꯂꯩ꯫ ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯂꯤ꯫ ꯇꯝꯐꯥ ꯃꯆꯦꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕꯗꯨ ꯒꯥꯔꯤ ꯃꯈꯣꯜꯗꯨꯅ ꯇꯥꯔꯝꯗꯦ꯫ ꯁꯤꯂꯥ ꯃꯃꯥꯟꯅꯕꯤ ꯀꯕꯤꯇꯥꯗꯅꯦ ꯀꯣꯜ ꯑꯃꯨꯛꯇꯪ ꯇꯧꯔꯒ ꯍꯪꯉꯨ꯫ ꯃꯥꯅ ꯐꯅ ꯉꯁꯤ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯕꯁꯨ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯔꯛꯂꯕꯗꯤ ꯐꯩꯗꯅ꯫ ꯂꯤꯂꯤ ꯇꯝꯐꯥꯗ ꯀꯣꯜ ꯇꯧꯕ ꯂꯦꯞꯂꯒ ꯀꯕꯤꯇꯥꯗ ꯑꯃꯨꯛ ꯇꯧꯔꯒ ꯍꯪꯉꯤ꯫ ꯀꯕꯤꯇꯥꯅ ꯇꯝꯐꯥ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯕꯗꯒꯤ ꯀꯣꯜ ꯊꯝꯈꯤ꯫ ꯁꯤꯂꯥ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯅꯣꯅꯦ ꯃꯥꯅ ꯂꯩꯔꯝꯒꯗꯧꯔꯤꯕꯁꯤꯕꯣ? ꯁꯤꯂꯥ ꯂꯩꯐꯝ ꯈꯪꯗ꯭ꯔꯤ꯫ ꯇꯝꯐꯥꯅ ꯇꯣꯡꯂꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨꯁꯨ ꯃꯣꯏꯒꯤ ꯈꯨꯜ ꯌꯧꯕ ꯑꯣꯏꯔꯝꯗꯕꯗꯒꯤ ꯃꯣꯏꯒꯤ ꯈꯨꯜ ꯌꯧꯕ ꯒꯥꯔꯤ ꯉꯥꯏꯔꯒ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯤꯡꯈꯩꯁꯨ ꯃꯃꯥꯒꯤ ꯍꯤꯗꯥꯛ ꯂꯩꯕ ꯂꯥꯛꯄ ꯑꯗꯨꯗ ꯇꯝꯐꯥ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ హిꯗꯥꯛ ꯑꯅꯤ ꯂꯩꯒꯗꯕꯗꯨ ꯑꯃ ꯂꯩꯔꯒ ꯑꯃ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯄꯗꯁꯨ ꯑꯗꯨꯝ ꯂꯦꯞꯂꯒ ꯂꯩꯕ ꯎꯏ꯫ ꯁꯣꯝꯗꯅ ꯇꯝꯐꯥꯗꯤ ꯊꯦꯡꯒ ꯊꯦꯡꯖꯤꯜꯂꯛꯄꯅꯤ꯫ ꯃꯌꯨꯝꯗ ꯃꯃꯥ ꯃꯄꯥ ꯃꯆꯦꯅ ꯉꯥꯡꯂꯝꯂꯅꯤ ꯈꯟꯕꯗ ꯂꯩꯇꯥꯗ꯭ꯔꯤ꯫ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯒꯥꯔꯤ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤ꯫ ꯆꯤꯡꯈꯩ ꯍꯤꯗꯥꯛ ꯑꯃꯗꯨꯁꯨ ꯂꯩꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗꯁꯨ ꯑꯗꯨꯝ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯈꯩꯒꯤ ꯋꯥꯈꯜꯗ ꯃꯥꯒꯤꯁꯤꯕꯨ ꯀꯅꯥ ꯉꯥꯏꯔꯤꯖꯥꯠꯅꯣꯅꯦ? ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯁꯤꯗ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯁꯤꯕꯣ? ꯃꯁꯤ ꯈꯜꯂꯒ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯈꯪꯍꯧꯗꯅ ꯐꯠ ꯂꯥꯎꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯇꯝꯐꯥ ꯏꯉꯛ ꯉꯛꯅ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯐꯥꯎꯈꯤ꯫ ꯆꯤꯡꯈꯩ ꯃꯤꯁ ꯀꯥꯏꯗ ꯆꯠꯂꯤꯅꯣ? ꯀꯕꯤꯇꯥ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯇꯣꯡꯂꯛꯂꯤꯕ ꯒꯥꯔꯤꯗꯣ ꯑꯩꯈꯣꯏꯔꯣꯝ ꯌꯧꯕ ꯒꯥꯔꯤ ꯑꯣꯏꯔꯝꯗ꯭ꯔꯕ꯫ ꯃꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯇꯝꯐꯥꯒꯤ ꯋꯥꯈꯜꯗ ꯑꯁ ꯊꯦꯡꯅꯒ ꯊꯦꯡꯖꯤꯜꯂꯛꯄꯅꯤ, ꯆꯠꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯀꯥꯏꯅ ꯍꯥꯏꯔꯛꯂꯗꯤ ꯐꯅꯤꯗ꯫ ꯑꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤꯗꯤ ꯄꯥꯛꯅ ꯂꯩꯔꯔꯣꯏꯅꯦ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯁꯥꯔ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯗꯨꯁꯨ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯁꯤꯂꯣꯡꯗ ꯆꯠꯈꯤꯕ꯫ ꯃꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯈꯜꯂꯤ꯫ ꯀꯩꯅꯣ ꯊꯤꯟꯕꯤꯔꯝꯃꯒꯦ ꯀꯥꯏꯅꯒ ꯁꯨꯡꯍꯥꯏ ꯍꯥꯏꯗꯤ ꯋꯥꯅꯤ꯫ ꯑꯩꯅ ꯁꯣꯝꯗ ꯏꯁꯥꯁꯦ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ꯫ ꯑꯁ ꯍꯥꯏꯔꯣ ꯀꯩꯗꯧꯔꯒꯦ? ꯆꯤꯡꯈꯩꯗ ꯃꯃꯥꯅ ꯀꯣꯜ ꯇꯧꯔꯛꯏ꯫ ꯍꯣꯏ ꯃꯥ ꯂꯩꯔꯤ, ꯍꯜꯂꯒꯦ ꯇꯧꯔꯤꯌꯦ꯫ ꯍꯣꯏ ꯑꯗꯨ ꯀꯩ ꯂꯩꯔꯛꯈꯣ ꯍꯥꯏꯅꯣ? ꯇꯟꯖꯥꯁꯤꯗ ꯐꯣꯟ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅ ꯂꯩꯔꯤ꯫ ꯍꯣꯏ ꯍꯣꯏ ꯊꯝꯃꯣ꯫ ꯍꯣꯏ ꯃꯥ꯫ ꯆꯤꯡꯈꯩ ꯇꯝꯐꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯐꯔꯦ ꯂꯥꯛꯑꯣ ꯑꯩꯒ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ꯫ ꯍꯧꯖꯤꯛꯇ ꯇꯝꯐꯥ ꯊꯋꯥꯏ ꯋꯥꯔꯝꯕ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯆꯔꯤ꯫ ꯇꯝꯐꯥ ꯍꯣꯏ ꯍꯥꯏꯔꯒ ꯆꯤꯡꯈꯩꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯂꯒ ꯆꯠꯈ꯭ꯔꯤ꯫ ꯇꯝꯐꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯌꯧꯁꯤꯜꯂꯛꯇꯨꯅ ꯉꯥꯟꯕꯒꯤ ꯃꯃꯥꯡꯗꯨꯗ ꯐꯠ ꯆꯠꯈꯤꯕ ꯑꯗꯨ ꯎꯏ꯫ ꯉꯥꯟꯕ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯆꯤꯡꯈꯩ ꯒꯥꯔꯤ ꯑꯗꯨ ꯇꯞꯅ ꯈꯥꯝꯂꯒ ꯇꯝꯐꯥ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯉꯥꯟꯕ ꯃꯆꯤꯟꯗ ꯇꯞꯅ ꯀꯩꯅꯣ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯃꯥꯏꯅ ꯊꯦꯡꯅꯔꯤꯖꯥꯠꯅꯣ? ꯑꯦ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯦ꯫ ꯑꯩꯅꯗꯤ ꯁꯣꯝꯗ ꯇꯝꯐꯥ ꯅꯪ ꯉꯥꯏꯔꯒ ꯂꯩꯔꯤ, ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯑꯩ ꯁꯥꯎꯅꯤꯡꯉꯛꯏꯀꯣ꯫ ꯁꯥꯔ ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯒꯦ꯫ ꯆꯤꯡꯈꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯀꯥꯏꯕ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯍꯣꯏ ꯑꯗꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯗꯅ꯫ ꯁꯥꯔ ꯀꯔꯤ ꯋꯥꯅꯣ? ꯑꯩꯒꯤ ꯄ꯭ꯔꯄꯣꯖꯦꯜꯗꯨꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯇꯝꯐꯥ ꯇꯨꯃꯤꯟꯅ ꯂꯩ꯫ ꯆꯤꯡꯈꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯑꯣ, ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯅꯪꯁꯨ ꯆꯪꯉꯨ꯫ ꯍꯟꯗꯛꯇꯤ ꯇꯝꯐꯥ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯃꯥ ꯁꯤꯂꯥ ꯇꯝꯐꯥ ꯌꯦꯡꯕ ꯊꯣꯛꯂꯛꯄ ꯑꯗꯨ ꯎꯔꯛꯏ꯫ ꯇꯝꯐꯥꯁꯨ ꯄꯥꯈꯠꯅ ꯁꯥꯔ ꯍꯣꯔꯦꯟ ꯍꯥꯏꯔꯛꯑꯒꯦ, ꯏꯃꯥ ꯊꯣꯛꯂꯛꯏ꯫ ꯑꯣꯛꯂꯤꯕ ꯅꯝꯕꯔꯗꯨ ꯍꯥꯟꯅ ꯎꯈ꯭ꯔꯒꯨꯝ ꯆꯤꯡꯈꯩ ꯆꯤꯡꯅꯔꯞ ꯇꯧꯏ꯫ ꯆꯤꯡꯈꯩꯁꯨ ꯅꯝꯕꯔ ꯑꯗꯨ ꯂꯧꯔꯒ ꯇꯝꯐꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯤ꯫ ꯁꯤꯂꯥ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯇꯝꯐꯥ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗꯨꯗ ꯍꯧꯖꯤꯛ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯁꯤꯐꯧ ꯅꯪꯕꯨ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯍꯥ? ꯑꯁ ꯏꯃꯥ ꯒꯥꯔꯤꯗꯣ ꯐꯔꯛ ꯇꯥꯗꯅ ꯇꯧꯕꯅꯤ꯫ ꯁꯤꯂꯥ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄꯗꯒꯤ ꯄꯥꯈꯠꯂꯝꯕ ꯑꯗꯨ ꯈꯔꯗꯤ ꯐꯔꯦ꯫ ꯍꯣ ꯑꯗꯨꯕꯨꯕ ꯅꯪꯕꯨ ꯐꯣꯟꯒ ꯇꯧꯔꯛꯂꯒ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯍꯣꯏ ꯏꯃꯥ ꯌꯥꯗꯗꯧꯔꯤꯅꯤ, ꯂꯥꯛꯑꯣꯁꯦ ꯏꯃꯨꯡꯗ ꯆꯪꯉꯁꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯅ ꯃꯃꯥꯕꯨ ꯂꯦꯡꯕꯥꯟꯗ ꯀꯣꯜꯂꯒ ꯆꯪꯃꯤꯟꯅꯈꯤ꯫ ꯉꯥꯟꯕ ꯎꯄꯥꯏ ꯂꯩꯇ ꯃꯌꯨꯝꯗ ꯍꯜꯂꯒ
imungda leiba pochai makai loina langkai khotkaidana tawi nganbagi mama rani na karigino nangna pochai makai loina langkai ribse hangbada karimata khumlamdana sauraga phamungda tuminei thaki rani karino ne masigi angangsina ngasi tawribasibo masibu laitin kongnar bazalo mapagi machani haibada chapek janai da koibungo hayeng na tudo thiradine nupi gado yumsida leijaningdrena chakkiba soide adugumba machingdo phudokpa honadeko somdana chingkai mayum yoraduna gari ado khamlamlaga imungda changlai mama patina bungo chak se muta thonglo ima se isa kya nuaite khoima chingkai monda amada isai ngangangduna chak thongli pati ising ta kya haijuna kitchen da changlakpada nongmata machinbada isai sakba haibado amukta takhidrabani adubu ngasidi chingkai isai nganglaga chak thonglaga lerambadida pungangakre pati ngasidi jase monda yam nungai bamalida chingkai isai nganglamba ado chap leplaga nokfit tawraga kaidoragi ma hoi jane isai sakpase amukta takhidri ado ngasidi isane isai ngangdana lerambasida imadi punga uri as akhoi ma sidi ngaiko ising do glass amata kalo ichana monda nungai ringaida kalakpa ising do hawbre yengi chingkai ising glass do mama da piraga pati ising do thai chingkai na hawbre ma hawi masi hairam laga nofit tawraga thokri chingkai chak to prap loisilaga mama kauraga chak punna chaminei chak chaba loiraga chingkai magi kada changlaktuna phamung da long hiplaga tamphana pirakpa number adu puthoklaga hana receive call da leiba number duga ani adu yengi ani adu karimta khena beleiramdi chingkai ngakna wakhalda karino si university chapmanina adudi nahanaina thina ngangkibado tampha oire as somdana tampha chingkai gi kolakpa wana ngairi aine tumnaga tumningakpani hausi phaba call tortrisibu kaidorobasano nupi atopaga wariga sanadana leithokrabsalo chingkai su call di tawning aima pung sisu tara tasilakatori tawrise minute tara faudi ngai bigi adudaga toroktradi aidi tummani aina tumgrakandaga phone ka torokladine supa hek paibiro aibu wahalaga thambagi chingkai su phone ado tawdadi tawragi aduga fazana jamthoklage khallaga mamit mana chejep istilaga tai tawi tamphasu tumlage haiduna phone ado mon makhada insinge hek tawbaga chingkai gi kolai tampha phone ado sound yenglaga phone ado receive tawkiro haiduna lei amuksu phone ado tatkrabadi matungda amuk tawrakta tokpa tari haina pakana phone ado receive tawi receive tawraba matung makoyani wa mata ngangnada tumina leini chingkai gi wakhalda aina hana wa sa hudoktrabadi masu kaidana wa amta nganglatroi masi khalaga chingkai tapna hairei chari sardi jarabo oi chari ngayak amuk tumin lei tampha amadi chingkai makoi ani chap manana kari mathil no hangnarei adusu chap manana ironba amana kangsoi haina khumlei chingkai o sir kaidoramina hozupo nangi wakal khalamini chingkai na harakliba wa adu tabada tampha nokfit tawi thamoidadi mihul chongi ado aigi pakumdo nang pirodana sir kawakano hairo ai ngairabani hoi sir kaino hoi hairisibo yare hariro yade hariro yare haiba masi hairaga tampha ikaiduna phone ado fathamki matam khare leiraga makoyani restaurant da changlaga chow plate ama leuraga chana wari sanarami hanadi wari sanabada koina ngangnarambadu hauziti karimta koinatri chingkai nang ibu kam nungsi chingkai na hangliba adu tampasukum lei yamna nungsi ado sarse aina hanba ubadadi yamna satiramgadaba mali aduga hauzikna sum loinarakbage karino khangdi chingkai nokfit tawraga sardo korona kaidoroge mina takraga mu satraga ojaga romance to bamalkini ado hauzina kaidoraba haironi ho yamna pangami chingkai saksinaraga kari aibu pangeba o phare ai si pangi haiba natro apangwa misu thabak to bangami ko
ꯃꯁꯤ ꯍꯥꯏꯔꯒ ꯇꯝꯐꯥꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ꯫ ꯇꯝꯐꯥ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯇꯝꯐꯥꯁꯨ ꯉꯛꯅ "ꯍꯩꯃꯥ ꯀꯔꯤꯅꯣ ꯁꯦ ꯈꯨꯠꯁꯦ ꯊꯥꯗꯣꯛ, ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯎꯈ꯭ꯔꯅꯤꯕ"꯫ "ꯎꯅꯤꯡ ꯎꯖꯁꯅꯨ, ꯎꯔꯒ ꯀꯩꯗꯧꯔꯒꯦ, ꯏꯀꯥꯏꯗꯅ ꯃꯣꯏꯅ ꯑꯣꯏꯅ ꯃꯃꯥꯏ ꯂꯩꯊꯣꯛꯆꯈꯤꯅꯤ"꯫ ꯆꯤꯡꯈꯩ ꯇꯝꯐꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯅ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯇꯝꯐꯥꯁꯨ ꯃꯈꯨꯠ ꯑꯗꯨ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯆꯤꯡꯈꯩꯅ ꯈꯨꯠꯆꯦꯠ ꯀꯟꯅ ꯄꯥꯏꯁꯤꯟꯈꯤꯕꯅ ꯃꯈꯨꯠ ꯑꯗꯨ ꯁꯠꯇꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯇꯝꯐꯥ ꯆꯤꯡꯈꯩꯅ ꯀꯥꯔꯟ ꯇꯥꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯁꯥ ꯑꯗꯨ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯀꯥꯔꯛꯇꯨꯅ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ꯫ ꯇꯝꯐꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯆꯤꯡꯈꯩꯅ ꯈꯪꯂꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯊꯥꯗꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯅꯪ ꯄꯥꯈꯠꯄ꯭ꯔꯥ? ꯁꯦ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ"꯫ ꯍꯧꯖꯤꯛꯇꯗ ꯇꯝꯐꯥ ꯁꯥꯎꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟꯅ ꯂꯩ꯫ ꯆꯤꯡꯈꯩꯅ ꯑꯃꯨꯛꯀꯁꯨ, "ꯅꯪꯒꯤꯗꯨꯕꯨ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔꯣ? ꯁꯦ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ, ꯁꯥꯎꯔꯅꯨꯕꯁꯦ"꯫ ꯆꯤꯡꯈꯩ ꯃꯤ ꯀꯨꯌꯦꯡ ꯌꯦꯡꯂꯒ ꯇꯝꯐꯥꯗ ꯅꯨꯡꯁꯤꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯁꯦ ꯄꯥꯈꯠꯀꯅꯨ, ꯑꯩꯁꯨ ꯈꯪꯏ ꯅꯪꯒꯤ ꯊꯃꯣꯏꯗ ꯍꯨꯜꯂꯤꯕ ꯃꯤꯍꯨꯜ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯁꯦꯡꯕꯅꯤ ꯇꯝꯐꯥ, ꯑꯩꯅ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇ ꯈꯪꯅꯔꯛꯇ꯭ꯔꯤ, ꯅꯪꯅꯁꯨ ꯑꯍꯥꯟꯕꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯦ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯈꯪꯂꯛꯈꯤꯕꯅꯤ"꯫ ꯆꯤꯡꯈꯩꯅ ꯉꯥꯡꯕ ꯑꯗꯨ ꯇꯥꯔꯒ ꯇꯝꯐꯥ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯑꯩ ꯇꯥꯃꯣꯁꯦ ꯌꯥꯝꯅ ꯀꯤꯖꯔꯛꯏ"꯫ "ꯀꯩꯅꯣ, ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕꯣ ꯇꯝꯐꯥ? ꯑꯩꯁꯤꯕꯨ ꯑꯗꯨꯒꯨꯝꯕ ꯃꯣꯔꯦꯜ ꯀꯦꯔꯦꯛꯇꯔ ꯌꯥꯎꯗꯕ ꯃꯤꯗꯣ ꯃꯥꯟꯕ꯭ꯔꯅꯦ? ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯗꯣ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯅ ꯊꯥꯖꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩ ꯅꯪꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯣ ꯇꯧꯒꯦ꯫ ꯍꯥꯏꯔꯣ, ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ"꯫ "ꯇꯥꯃꯣꯅ ꯑꯩꯕꯨ ꯊꯥꯖꯍꯟꯕꯤꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯏꯃꯥꯡꯁꯤꯗ ꯍꯧꯖꯤꯛꯃꯛ ꯊꯋꯥꯏ ꯊꯥꯕ ꯉꯝꯒꯗ꯭ꯔꯥ"꯫ ꯆꯤꯡꯈꯩ ꯉꯛꯅ ꯇꯝꯐꯥꯗ ꯌꯦꯡꯂꯒ, "ꯑꯩ ꯉꯝꯒꯅꯤ꯫ ꯅꯪꯅ ꯊꯥꯖꯒꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯊꯋꯥꯏꯁꯦ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯊꯥꯗꯣꯛꯀꯅꯤ"꯫ ꯃꯁꯤ ꯍꯥꯏꯔꯒ ꯑꯀꯣꯏꯕꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯕ꯭ꯂꯦꯠ ꯑꯃ ꯂꯩꯕꯗꯨ ꯎꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯕ꯭ꯂꯦꯠ ꯑꯗꯨ ꯂꯧꯕ ꯆꯠꯀꯦꯅ ꯍꯦꯛ ꯇꯧꯕꯒ ꯇꯝꯐꯥꯅ ꯆꯤꯡꯈꯩꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯈꯥꯝꯃꯤ꯫ "ꯍꯩꯃꯥ ꯀꯥꯏꯗꯅꯣ ꯇꯥꯃꯣ"꯫ "ꯇꯝꯐꯥ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯤ ꯅꯪꯕꯨ ꯑꯩꯅ ꯊꯥꯖꯍꯟꯗꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ"꯫ ꯇꯝꯐꯥ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ, "ꯇꯥꯃꯣ, ꯑꯩ ꯇꯥꯃꯣꯒꯤ ꯊꯃꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯑꯩꯅ ꯇꯥꯃꯣꯕꯨ ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯣ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ꯫ ꯁꯦ ꯐꯝꯃꯨ, ꯑꯩ ꯂꯥꯜꯂꯦꯕ꯫ ꯐꯔꯦꯁꯦ, ꯁꯥꯎꯔꯅꯨ, ꯑꯩꯁꯨ ꯁꯥꯎꯔꯔꯣꯏꯒꯦ, ꯌꯥꯔꯕ"꯫ ꯆꯤꯡꯈꯩ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯑꯗꯨꯗꯤ ꯆꯠꯂꯁꯤꯔꯥ"꯫ "ꯍꯣꯏ"꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯄ ꯑꯗꯨ ꯉꯥꯟꯕꯅ ꯎꯔꯝꯃꯤ꯫ ꯉꯥꯟꯕ ꯊꯃꯣꯏꯗ ꯈꯣꯏꯁꯥꯎꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯒꯥꯔꯤ ꯍꯦꯟꯗꯜ ꯑꯗꯨꯗ ꯈꯨꯇꯨꯝꯅ ꯀꯟꯅ ꯁꯨꯏ꯫ "ꯇꯝꯐꯥ, ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯌꯦꯡꯉꯨ꯫ ꯑꯩꯅ ꯅꯤꯡꯈꯤꯕ ꯋꯥꯈꯜꯗꯤ ꯍꯣꯡꯗꯅ ꯇꯣꯛꯏ"꯫ "ꯁꯤꯂꯥ"꯫ "ꯍꯩꯕꯤꯃꯥ, ꯅꯪ ꯀꯀꯥ ꯍꯣꯏꯒꯤ ꯕꯥꯔꯇꯣꯟꯗꯣ ꯄꯤꯈ꯭ꯔꯕ꯭ꯔꯥ"꯫ ꯂꯤꯂꯤꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ, ꯉꯔꯥꯡ ꯏꯅꯦ ꯂꯥꯛꯑꯝꯕꯗꯣ ꯑꯗꯨꯗ ꯄꯤꯈ꯭ꯔꯕꯅꯤ"꯫ "ꯑꯣ, ꯐꯔꯦ ꯐꯔꯦ, ꯅꯅꯥꯎ ꯅꯨꯄꯤꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ"꯫ ꯆꯤꯡꯈꯩꯁꯨ ꯊꯣꯡꯒꯥꯜꯗ ꯇꯝꯐꯥ ꯊꯅꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯇꯝꯐꯥ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯂꯤꯂꯤ ꯊꯣꯡꯒꯥꯜꯗ ꯇꯝꯐꯥ ꯆꯪꯂꯛꯄ ꯎꯕꯗ, "ꯇꯨ ꯑꯥꯗ ꯆꯪꯂꯛꯑꯦ"꯫ "ꯏꯕꯦꯝꯃ, ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄꯗꯣ ꯌꯥꯝꯅ ꯆꯠꯀꯅꯨꯀꯣ꯫ ꯏꯃꯥꯗꯤ ꯅꯪꯒꯤ ꯈꯟꯕꯗꯅꯦ ꯋꯥꯗꯕ ꯉꯝꯗꯦ꯫ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯤꯉꯩ ꯃꯔꯛꯁꯤꯗꯅꯦ ꯅꯪ ꯇꯥꯃꯣꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯔꯨꯆꯣ"꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯝꯐꯥꯁꯨ ꯁꯣꯐꯥꯗ ꯐꯝꯂꯒ ꯈꯨꯝꯂꯛꯏ, "ꯑꯁ ꯏꯃꯥ, ꯂꯩꯕ ꯌꯥꯔꯣꯏꯗ꯫ ꯃꯤ ꯁꯣꯝꯗ ꯑꯦꯛꯖꯥꯝ ꯄꯦꯄꯔꯗꯨꯐꯥꯎ ꯌꯦꯡꯕ ꯂꯣꯏꯗ꯭ꯔꯤ꯫ ꯑꯗꯨꯗꯒꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯒꯤ ꯑꯃꯨꯛ ꯆꯠꯇꯕꯁꯨ ꯌꯥꯔꯣꯏ꯫ ꯅꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯨꯗꯅꯦ ꯅꯁꯥꯒꯗꯣ ꯄꯣꯊꯥꯕꯒꯤ ꯃꯇꯝꯒ ꯐꯪꯕꯖꯥꯠ ꯅꯠꯇꯦ"꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯁꯤꯂꯥꯁꯨ ꯆꯪꯈ꯭ꯔꯦ꯫ "ꯇꯝꯐꯥ, ꯆꯦ, ꯃꯝꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯂꯩꯁꯥꯕꯤꯒꯤ ꯕꯥꯔꯇꯣꯟꯗꯣ ꯑꯩ ꯇꯧꯕꯤꯔꯨꯔꯒꯦ, ꯀꯗꯥꯏꯅꯣ ꯄꯤꯔꯛꯑꯣ"꯫ ꯂꯤꯂꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯌꯥꯔꯦ ꯆꯠꯂꯣ, ꯊꯕꯛ ꯐꯕꯒ ꯌꯥꯝ ꯁꯥꯕꯤꯔꯛꯑꯅꯨ꯫ ꯅꯥꯄꯤꯒꯗꯣ ꯍꯥꯟꯅ ꯑꯝꯇ ꯍꯣꯡꯗꯣꯛꯆꯣ꯫ ꯍꯣ, ꯐꯤ ꯍꯣꯡꯗ꯭ꯔꯤꯉꯩꯗꯅꯤ ꯆꯠꯂꯨꯔꯒꯦ ꯍꯥꯏꯁꯦ꯫ ꯄꯤꯔꯛꯑꯣ, ꯂꯝꯒꯤꯗꯨꯅ ꯍꯌꯦꯡ ꯇꯧꯕꯤꯔꯨꯔꯒꯦ"꯫ "ꯅꯪꯗꯤ ꯀꯅꯥꯒ ꯆꯠꯃꯤꯟꯅꯒꯦ ꯍꯥꯏꯔꯤꯅꯣ"꯫ "ꯆꯦ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯒꯦ"꯫ "ꯅꯪꯅꯦ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ"꯫ ꯇꯝꯐꯥ ꯕꯥꯔꯇꯣꯟ ꯑꯗꯨ ꯂꯧꯔꯒ ꯄꯨꯔꯒ ꯊꯣꯛꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯣꯝꯗꯅ ꯄꯇꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩꯅ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ "ꯍꯌꯦꯡ ꯗꯣꯛꯇꯔꯗ ꯆꯠꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯎꯔꯁꯤ ꯏꯃꯥ"꯫ ꯄꯇꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ, "ꯕꯨꯡꯉꯣ, ꯏꯃꯥ ꯍꯟꯗꯛꯇꯤ ꯌꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯏꯃꯥ ꯅꯪꯒꯤ ꯈꯟꯕꯗ ꯁꯤꯕ ꯉꯝꯗꯦꯅꯦ ꯏꯕꯨꯡꯉꯣ"꯫ "ꯑꯁ ꯏꯃꯥ, ꯀꯔꯤꯁꯨ ꯇꯧꯔꯤ, ꯋꯥꯈꯜꯗꯣ ꯄꯪꯈꯟꯗ ꯈꯟꯖꯤꯟ ꯇꯧꯔꯤꯅꯤ꯫ ꯋꯥꯈꯜꯗꯣ ꯈꯔꯁꯨꯅꯦ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯃꯨ꯫ ꯏꯃꯧꯗꯣ ꯃꯁꯛ ꯈꯪꯂꯕꯗꯤ ꯏꯃꯥ ꯁꯤꯔꯕꯁꯨ ꯌꯥꯔꯦ"꯫
khoi masidi mauda haile se phari potharo se chingkai asumna mamagi seba phajana tawba loiramlaga mama du tumthakre haiba kana duda magi kada changlaktuna tamphaga phone da wari sanai chingkai na kaidorige sargi wakal khalamini nang ai sauro haibro tampha su khangna e kai gino haise nangonda ina kari haigi tampha ngeha khanjana raga oh sorry tamo haigi tobani kaushinaba khangsinna da bayam haibra habune soiroi nang ata tamo aikoi chegi lo hongbadidi yaubalaw ko noi chelo hongdorabo hongdori kuidre tetendani oh aduri kushilaktrene ado ainadi noi chedagi ibani na halange toraga yare paktre ado fare potharo aisu potharagi hoi e ngai kho kaino ai wam ta haige toraga kauri hairo kari wano hayengse mi khunda leisabi gi barton tawba mukta chatminaruse haige tawbani tampha nang sarno hauji khoi ma se masa yam kan ngamdana leiri adugi hayengse doctor rom ta puruge tawbani hoi fare adudi imanabi ma horoga chatminarge adudi imagi seba do phajana tawbiyuko fare adudi good night nongalaga chingkai ne harrison gi gari da mama pati bu doctor da pukhalai doctor duga chingkai ga akupa wari pumba sana baloraga tholaktuna mama ga punna yumda mukhalaki somdana nganbana tampha gi khongtang khuding senaduna dumaklei tampha mama nabi amaga barton tawba chale haiba khangbadagi tampha gi matung khara laptakna dumak inare tampha barton tawba loiraga tholakpada nganba suleptuna leirami nganba nofit tawraga miss kaida chalino tampha nganbada wakallana khalluba leitana harau harau dumak khumlei sir aikoi chidulu hongdore adugi mama nabi gi barton tawba lakpani oh adu misti kayam walige sir aigidi yam walida khangzare missu koidi man saraktre ko sir sima ado miss bu barton tawba lorabo hoi loiri miss ado ai nangona kari nomdi haining mani sir kaine taibiyo kon hairage ado ngansungali hotel dara kaidino changlaga chakla samta thamunurslao yarni da sir miss toini thingnaba sunati nong phadok thingnaba sida haibagi wani lao makhoi ani na wari sanarga leibatu chingkai na lapna ui gari ado prap thaujilaklaga khami chingkai e sir ngan basu leramli nganba wakal da kali as tanja sida onthokna karan tagrida nangsi bungo lamgi krishna oine ek tawrdana chalu ba mapum kudima adama ekta thingni ngasi gi tanja simasu mangbu tari ba tawrisibo masi khana ngan mana khumlei oi sir di kai di chalino ima se masangam da baduda doctor da chalubani mistike dormino sir barton da bala amani loirabo loiri chatkrisidana natraga le hokidra ngan bana oina khumlei sir aikoi cha glass amam ta thangmina rakige phare miss aduli le hokoko aikoi mukhalamage ngan badon silaga tamphana hairei sir yani kona taklase chingkai da mukon silaga sir aikoi si horage benu lao aikoi si horase masi haiduna makoi su gari aduda kakhatlaga punna chatminakre aduda sunganba khutum suraga khangawi wandi nang khangnidana